Houjik Manipur ki CHING AMADI TAMPAK Oiriba TANGDU LEITADABA Phivam Asida Lok Sabha election Pangthokkani HAINA TOURANG TOURIBA Asi Matang Chade HAINA LALHOULUP AMAGI HANNAGI LUCHINGBA SANAYAIMA PHONGDORAKLI Wafam Asi Apunba Khorirolgi Malem gi Lumna Sinduna High School gi Manipur Dramatic Union MDU Hall the Pangthokpa Sangbana ba Khoriloi Mingthol Amadi Kanto Khuraina Iba Ima Haida Mingthol ba Laidik Asi Phongbagi Achamba Thouram Ama Yawba Lakpada SANAYAIMA Phongmishina Phongdokkibane Pangmishina Hangba Wahangi Pakum Piraduna SANAYAIMA Makatana Hai Houjik Manipur da Tholiba Irang Asina Madam Oiraga Mipum Khudingmak Awaba Phivam Amada Lainare Houjik Oiriba Manipur gi Phivam Aside Mikhal Pangthokpa Yaba Phivam Oifatri Haina Khale Election Pangthoktaba Haibadude Election Commission of India gi Khutta Leire Hairiba Manipur gi Phivam Asida ECI na Mikhal Pangthokpada Mapung Faba democratic process ama oiroi haina khale CHING gi mafam singda matau karamna monitor tawba ngamgane aduga Hairiba Phivam Asida maru oina TAMPAK ki miyamna kayam yamna pukling lumna Mikhal asida saruk yaba ngamgadagi haibase achawa wahang amani mahakna makha taraduna hai Houjik Manipur da tholiba conflict ase loishinaba process te Government of India da leibane Government of India na suda laiba kuki khulai paiba amade Myanmar dagi changlakpa suda yautaba sing ase lakshilaga lamdam asegi hanagi TANGDU LEITADABA Phivam aduda hajinaba honnabada achawa thawang ubage tangai fadaba lai Myanmar dagi haijilakpa kuki macha sing sak khangdoklaga masagi maramda miyam khangna thinokhibagi thabak chatharaklabade TAMPAK ta leiba singna su lengana khongthang khara lokhale haibage thajaba lakna peace purakpagi process ta lakpa yagane Amaromda Government of India na border fencing torokpa se India gi oindi fai haina noba yai adubo Manipur gi oinadi lam mayam ama mangadori bane border fencing torabade Houjik Hairiba Manipur gi territory asidagi square kilometer lising anirom mangani ahanbada Kabo Valley pithokre India yaifanabagi tamak Manipur na kayam yamna kathokhi mapigani kathokhi gadori bano haina so SANAYAIMA hanglakli Leipak ke maruina Manipur Oiriba films da misimna kayam thoe mayam awana nang masuma matam se sta Mikhal Pangthokpa gi ma conducive atmosphere ma leifam thoe Mikhal Pangthokpa yaba film haitare ado hojik makti mado ofatri ne khale ado Mikhal Pangthokpa bai de lenga ki ado maruina election commission of India lep kodabna today ne thon comment on ngai leite ado Manipur Oiriba films de Mikhal Pangthokpa se mapung phaba adugumba democratic process samati oirodra haina adumai khalle